ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯖꯇꯣꯝꯕꯤ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯏꯪꯕ ꯈꯥꯡꯗꯨꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤ꯫ ꯃꯃꯧ ꯑꯅꯤꯅ ꯊꯕꯛ ꯄꯨꯝꯕ ꯂꯧꯇꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯍꯅꯨꯕꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅꯕ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯥ, ꯈ꯭ꯋꯥꯡꯒꯁꯤ ꯂꯣꯏꯅ ꯆꯤꯡꯊꯦꯛꯈ꯭ꯔꯦꯗ꯫ ꯑꯩꯃ ꯇꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦ, ꯁꯤꯔꯦꯃꯤ ꯑꯩꯕꯨ ꯑꯌꯣꯏ ꯃꯥ꯫ ꯍꯩ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯧ ꯑꯍꯟ, ꯑꯇꯣꯝꯕꯤ, ꯍꯩ ꯇꯥꯕ꯭ꯔꯅꯦ ꯍꯩ? ꯑꯩ ꯈ꯭ꯋꯥꯡꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦ꯫ ꯅꯣꯏꯕꯨ ꯑꯩꯁꯦ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎꯅꯦ꯫ ꯁꯤꯖꯇꯣꯝꯕꯤ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯃꯆꯥꯗꯒꯤ ꯃꯃꯧꯗꯒꯤ ꯂꯣꯏꯅ ꯇꯨꯝꯅꯔꯤꯕ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯖꯤꯕ ꯀꯧꯕ ꯑꯃꯠꯇꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯦ꯫ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯕꯗꯨꯗ ꯁꯤꯖꯇꯣꯝꯕꯤ ꯁꯥꯎꯅ ꯂꯥꯎꯏ꯫ ꯅꯄꯥ ꯊꯥꯡꯗꯕ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩꯅ ꯃꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯅꯨꯡꯁꯪ ꯊꯣꯛꯄ ꯃꯈꯩ ꯀꯧꯔꯤꯁꯦ ꯀꯅꯥꯝꯇ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯔꯛꯇꯦꯕ꯫ ꯃꯇꯥꯡ ꯆꯥꯅ ꯊꯕꯛ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯄ ꯊꯣꯏꯕꯒꯤ ꯃꯇꯥꯎ ꯈꯝꯕ ꯁꯤꯖꯇꯣꯝꯕꯤꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯃꯥꯏꯊꯣꯡ ꯁꯨꯞꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯏꯅꯦ, ꯀꯩꯗꯧꯔꯦ? ꯁꯤꯖꯇꯣꯝꯕꯤ ꯈꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯇꯞꯅ ꯈꯨꯝꯃꯤ꯫ ꯈꯝꯕ, ꯅꯪ ꯑꯣꯏꯔꯦ, ꯅꯪ ꯂꯥꯛꯄ ꯇꯥꯟ ꯆꯥꯔꯦ꯫ ꯏꯅꯦꯁꯦ ꯋꯥꯏ ꯇꯩꯕꯗ ꯈ꯭ꯋꯥꯡꯁꯤ ꯆꯠꯈ꯭ರೆ꯫ ꯅꯪ ꯑꯃꯨꯛꯇ ꯏꯅꯦꯕꯨꯅꯦ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯏꯇꯥꯎ ꯊꯣꯏꯕꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ? ꯊꯕꯛ ꯉꯟꯅ ꯆꯠꯀꯗꯧꯕꯅꯤ, ꯑꯩꯁꯦ ꯃꯥ ꯍꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯁ ꯀꯗꯥꯏꯗꯒꯤ ꯍꯧꯒꯠꯄꯅꯣ, ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ꯫ ꯑꯍꯟꯁꯨ ꯑꯇꯣꯝꯕꯁꯨ ꯃꯧꯁꯤꯡꯁꯨꯅꯦ ꯂꯣꯏꯅ ꯃꯌꯥ ꯀꯥꯔꯒ ꯇꯨꯝꯅꯔꯝꯈꯤꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯁꯣꯝꯗꯅ ꯊꯕꯛ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯥꯛꯀꯦꯅ ꯃꯄꯨꯅ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯩ ꯍꯧꯗꯣꯛꯀꯦ, ꯅꯪꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜꯁꯤꯗ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯐꯝꯍꯜꯂꯨꯁꯦ꯫ ꯈꯝꯕꯅ ꯁꯝꯗꯨꯅ ꯁꯤꯖꯇꯣꯝꯕꯤꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯤ꯫ ꯁꯤꯖꯇꯣꯝꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯑꯍꯜ ꯊꯣꯏꯕꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯑꯆꯧꯕ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯅꯇꯥꯎ ꯈꯝꯕ ꯂꯥꯛꯏꯅꯦ, ꯍꯧꯒꯠꯂꯨꯅꯦ꯫ ꯍꯥꯏ, ꯅꯣꯏꯕꯨ ꯃꯤ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯇꯥꯗꯦ, ꯈꯨꯝꯂꯛꯇꯦ ꯀꯅꯥꯁꯨ꯫ ꯀꯅꯥꯝꯇ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯁꯤꯖꯇꯣꯝꯕꯤ ꯃꯁꯤꯡ ꯀꯥꯡꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯍꯟꯗꯛꯇꯤ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯌꯨꯝ ꯃꯩ ꯆꯥꯛꯑꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ꯫ ꯃꯅꯨꯡꯗ ꯏꯆꯥ ꯏꯃꯧ ꯂꯣꯏꯅ ꯇꯨꯝꯃꯤ꯫ ꯃꯈꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯀꯅꯥ ꯀꯅꯥꯅꯣ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯁꯣꯏꯗꯅ ꯃꯩꯁꯤꯗ ꯋꯥꯏꯔꯒꯅꯦ ꯁꯤꯕ ꯇꯥꯔꯦ꯫ ꯑꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯈꯝꯕ ꯏꯉꯪ ꯉꯪꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ? ꯌꯨꯝꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯇꯨꯝ ꯂꯩꯌꯨ, ꯑꯩꯒꯤꯁꯦ ꯑꯄꯨꯝꯕ ꯑꯄꯨꯝꯕꯤꯁꯤꯡ ꯍꯧꯗꯣꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ, ꯃꯔꯤ ꯃꯔꯤ ꯎꯆꯤ ꯁꯥꯗ ꯆꯦꯟꯊꯣꯔꯛꯀꯗꯧꯕ꯫ ꯍꯥꯏꯅꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯇꯨꯝꯂꯨꯕꯒꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯃꯈꯩ ꯃꯆꯥ ꯃꯧꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤ ꯁꯅꯥꯅꯨ ꯏꯄꯥ ꯄꯥꯈꯠꯅ, ꯅꯨꯄꯥ, ꯑꯩꯒꯤ ꯁꯝꯅꯀꯁꯦ ꯃꯩꯅ ꯋꯥꯏꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯅꯪꯕꯨ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯏꯊꯛ ꯍꯦꯛ ꯊꯀꯠꯅ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ, ꯅꯪꯒꯤ ꯁꯝꯒ ꯂꯥꯛꯏ, ꯑꯩꯒꯤ ꯅꯪꯒꯟꯒꯁꯦ ꯏꯁꯥ ꯁꯥꯔꯦ, ꯃꯩꯅ ꯋꯥꯏꯕ꯭ꯔꯥ ꯑꯃꯨꯛꯇꯥꯅ ꯌꯦꯡꯉꯨ꯫ ꯁꯤꯖꯇꯣꯝꯕꯤ ꯃꯆꯤꯟ ꯐꯩꯊꯣꯛꯂꯒ, ꯇꯧꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨ, ꯃꯤꯠꯁꯤꯗꯅꯦ ꯀꯌꯥ ꯑꯋꯥꯕ ꯄꯤꯔꯤꯅꯤ ꯌꯦꯡꯉꯨ꯫ ꯊꯣꯏꯕ ꯏꯊꯛ ꯊꯀꯠꯅ, ꯀꯔꯥꯏꯗꯅꯣ ꯏꯃꯥ? ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯁꯥꯛꯏꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯐꯖꯕꯤꯅ, ꯃꯣꯏꯇꯥ ꯉꯥꯡꯗ ꯂꯩꯔꯅꯨꯋꯣ, ꯏꯃꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯅꯕ ꯇꯧꯁꯦ꯫ ꯁꯤꯖꯇꯣꯝꯕꯤ ꯁꯥꯎꯔꯞꯅ, ꯍꯥꯏ ꯀꯛꯊꯨꯝ ꯃꯥꯟꯕꯤ ꯃꯥꯟꯕꯁꯥ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯅꯣ? ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯈꯩ ꯏꯉꯥꯎ ꯍꯤꯉꯥꯎꯁꯤꯟꯅꯔꯗꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯩ ꯄꯥꯄꯤ ꯁꯥ꯫ ꯁꯅꯥꯅꯨꯅ, ꯏꯁ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯦ ꯃꯩ ꯆꯥꯛꯇ ꯆꯥꯛꯂꯕꯣꯏ ꯅꯤꯡꯗꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯨꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯏꯕꯅ, ꯏꯃꯥ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯌꯨꯝ ꯃꯩ ꯆꯥꯛꯑꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕꯗꯣ? ꯂꯥꯎꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯅꯣꯏꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯗꯤ ꯍꯧꯒꯠꯂꯛꯄ꯭ꯔꯥ? ꯇꯥꯁꯤꯟꯅꯗ ꯅꯌꯥ ꯀꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯈꯛ ꯍꯥꯡꯀꯣꯛ ꯃꯥꯟꯈꯩ ꯃꯔꯤ ꯃꯔꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯖꯕꯤꯅ, ꯇꯨꯝꯅꯤꯡꯕꯒꯤ ꯇꯨꯝꯃꯤꯕ, ꯑꯩꯈꯣꯏꯅ ꯇꯨꯝꯕꯗ ꯏꯃꯥꯗ ꯀꯌꯥꯝ ꯌꯦꯠꯂꯒꯦ? ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕꯗ ꯑꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯤꯛꯏꯗꯨꯕꯣ? ꯍꯥꯏ, ꯇꯥꯅꯤꯡꯗꯦ, ꯐꯦꯅꯥꯠꯁꯤꯅ ꯊꯣꯝꯃꯛꯀꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯌꯥꯝ ꯊꯦꯡꯂꯦ? ꯍꯧꯖꯤꯛꯄꯨ ꯃꯧ ꯅꯣꯏꯅ ꯇꯨꯝꯕꯒꯤ ꯃꯇꯝꯂꯣ? ꯊꯣꯏꯕ ꯍꯧꯖꯤꯛꯇꯗ ꯈꯝꯕ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯂꯩꯔꯤ ꯇꯥꯎ ꯑꯌꯨꯛꯁꯤꯗ?
Kari lere kai ngarang na tro thabak ngana laon hairapdo ai ni kauthure kauni hapu man masidi chalo loisiliro theng hoi nang ya ngairam ai kuirui phatloisilake thoiba taha imung lomda loisin masen sinki hazabi masu imung sangki ge taw masida sija tombi na haire kadai da no sangkhranu sumang waise taiba loijibani asi tairu na bataw lai thomai than ma thengkhre matam si a yorabani ngamaroi wai taibaga naw te hello ai tumsi ka phaji yak ta ka tumnu ki sananu su phat khumlei ai su ngamaroi engona haibana te isi da haibani adu nei di wai taiba su ngam loi nasa da haiba thabak tu di nasa dum tawo mingonda muk thongsil du kai gino yenga ai se na thaki honi nang du mai hekta thakha khang da wa haibi yabro wai se bra ai lu so chalo ho su ngam la roi ai di nang da ro tumsit phaji ba se ai se tumsit phaji gi aduna aikhoi su tumnu dauri sija tombi mamau ani gi matau du da khambagi mangdi ikayu phauri aduna mamau ani bu sai helai yare taningdre sembrang man bisa chalo na thau sing do perfect taw su chalo sananu phet taw duna kai gi thabak taw ba taw roi tum ki gi phajabi su angang ma ma leina aina kai gi thabak taw zaru ni ge taw roi su taw roi tum ki ge su mawani do phet taw duna sangki khamba madi Phajabi amadi sananu ki matau sida puning bana makut masa mareng satuna khangni paikhom basu magi nupi gi matung inaduna imung sangki gi tawi sija tombina imagi suning da batondang dang na satli ba mai kai do onare thongalom da thokpiro urong sumji sunia thamjaram labani sare bi singdo wai sikpiru ro paikhom basu toklaga astawra dong lati ma wai sibu ina da sum sitkani hai bilai ikoi ta sawdo nung phado su silan ba yai kai Nati, nangna nayama da wai silandi hari dubu nayama sibu yum da lay dubu panglibro noongan badagi thabak zakraga numit taraga halakpa natro adoishu hai nasakto ay yengingak sa wai da prap tum silusu toy basu imong dagi thoklak ito jalasi thengkri ani do sisa tombi de satlage hayam duna thongalom da thokri paiko mamasu isau irang tawduna urum sumjit puduna thongalom da wai sipa thokri Numidangi matamni sija tombi pamungda hiptru leiri kari matam sisu phana thekle ikoi mugi sak asibu loidri bazala hauji phau sak lori sa silau kaina ko ba kana sangak tri basibo aibo thoklaga yengu sirane heman khreba mogi sak khuthong na thongse chak thunglira nung phutlira ai amukta yengluke ngak leirabadi ahing mai oige bo hairakladi sija tombi pamungda gi haugatuna chakhum tamna lai Mana sakum na sanglakpada miri laradana tumit phau pairamte leirang dusu mai haugatuna sak thongmagi mami su taramte sija tombi saurangna kari hojik phau sak ka thongji male nati ai gi mawani dubu kari mak tawraga leikhra janu haibani da sak na sak lambat sija tombi makhwang metuna mamau ani bu kaurei phajabiya sanano hai tabana koyania sakum da praprat lakribra hai phajabiya sanano Phajabi uirum tawduna chakhum aduda sanglei kaino numidang stila angtuna kaurei tubo tamning na kauba yad matang sida aina khon ga nauthadana ingna tapna noibu kauro hairibro ha kadai mawa tombiduna thongjil lagi sanaduna kumlei o kaino ai sida lei kaidorage lang angtuna kaurei tubo sija tombi saurabna hausit matam si kayam thenge noi khangra mi pumna makti chai singna sadana ngasai na phamung sangduna nakhok naramani Phajabina ai swai ke torami nati aikoi saksibu karam kana saduino chak lori haibu wahiga ama taina dribasiba sananu nam ai su puksela mandana guru khonglabani thengsu thengli chak to mundra sumundana adum sarasi thinaro saksia kana na thongdana mundra su sadoriba leirang asi phau aina ngasai sak thongba loiraga loisilamadu masi lengdri Phajabi saurabna kaino aisiba aikoi sa hosi pok thongji oira sananu isi natra ngasai sakhumda krokrak tahubada aidi isi na sakhumda lehobaduda isi na chak thongliboi khandana aidi ka ta tumaga leirure adudi mi sak lambagi chakhumda kari saba yaba leibano haidana thibaduba is hare aidi sak thongliboi ningure adugadi isi di usi sadana khanauda sensin ba yaba posai thiri boire gamida ko kaino ngang singkan be nang ngangi do usi kai di kaino ba usi tiro nang gise nang ngama leina mabi mai na kari sak thongdoi thongoi chaka angang singkan mi nang na thongdoi
ꯑꯗꯨꯒ ꯑꯩꯅ ꯆꯥꯗꯧꯕ ꯍꯩꯕꯤꯔꯦꯗꯀꯣ ꯌꯥꯝ ꯍꯩꯕꯤꯔꯦ ꯃꯕꯤ ꯑꯃ ꯀꯥꯏꯅ ꯃꯕꯤ ꯑꯃ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯍꯣ ꯑꯩꯅ ꯊꯣꯡꯂꯒ ꯅꯊꯤꯕꯣꯡꯗꯣ ꯐꯝꯖꯥ ꯆꯥꯅꯤ ꯀꯥꯏꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯅꯨ ꯁꯤꯖꯇꯣꯝꯕꯤ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅꯧ ꯄꯥꯄꯤꯒꯤ ꯅꯆꯤꯟꯁꯤꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯣ ꯇꯥꯔꯒ ꯑꯩ ꯆꯥꯛ ꯂꯥꯝꯂꯤꯕꯁꯦ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯖꯕꯤ ꯁꯥꯎꯅ ꯑꯉꯥꯡ ꯅꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪꯅ ꯇꯧꯗꯅ ꯑꯍꯜ ꯂꯩꯅ ꯇꯧꯒꯗ꯭ꯔꯣ ꯅꯪ ꯂꯩꯔꯤꯕꯁꯦ ꯀꯩꯗꯧꯅꯕꯅꯣ ꯆꯥꯕ ꯇꯤꯡꯅꯕ ꯈꯛꯇꯔꯣ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯆꯦꯅ ꯌꯨꯝꯁꯤꯗ ꯃꯑꯣꯏꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯂꯦꯝꯅ ꯆꯥꯕ ꯇꯨꯝꯕ ꯈꯛ ꯇꯧꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯌꯨꯝꯗ ꯍꯜꯂꯒ ꯇꯧꯕꯤꯔꯨꯔꯣ ꯌꯨꯝꯁꯤꯗꯗꯤ ꯏꯆꯦꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕꯗꯨꯗꯤ ꯍꯣꯏ ꯌꯥꯔꯔꯣꯏꯌꯦ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯍꯦ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤ ꯃꯥꯟꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ ꯉꯥꯡꯂꯤꯕꯁꯦ ꯍꯥ ꯅꯪ ꯅꯈꯦꯠꯇ ꯁꯦꯠꯂꯨꯔꯕ ꯃꯆꯤꯟꯁꯤꯡꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯐꯨꯅꯈꯤꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦꯅꯦ ꯁꯅꯥꯅꯨ ꯁꯥꯎꯅ ꯉꯝꯂꯕꯗꯤ ꯁꯦꯠꯂꯣꯁꯦ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯄꯥꯛꯇ ꯐꯤ ꯁꯨꯕꯒ ꯀꯣꯏ ꯍꯥꯏꯗꯔꯛꯀꯅꯤ ꯉꯁꯤ ꯑꯣꯏꯃ ꯌꯥꯝ ꯀꯜꯂꯦ ꯌꯥꯝ ꯀꯤꯖꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯍꯩꯃ ꯀꯤꯕꯅ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯑꯦ ꯋꯥꯅꯤ ꯁꯤꯖꯇꯣꯝꯕꯤ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯊꯤꯕꯤ ꯑꯅꯤ ꯅꯣꯏꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯣ ꯀꯣꯟꯅ ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯑꯣꯏꯅꯅꯦ ꯑꯋꯥꯏ ꯑꯈꯨꯝꯗꯣ ꯇꯧꯅꯔꯣ ꯈꯥꯝꯗꯣꯛꯅꯕ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ ꯍꯥꯠꯇꯣꯛꯀꯦꯁꯨ ꯍꯦꯛ ꯍꯥꯠꯇꯣꯛꯅꯧ ꯆꯤꯡꯒꯟꯕꯤ ꯅꯣꯏ ꯑꯅꯤ ꯁꯤꯈ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯏꯪ ꯇꯞꯄꯤ ꯊꯕꯛ ꯐꯕꯤ ꯏꯃꯧ ꯑꯃꯃꯨꯛ ꯑꯩꯅꯅꯦ ꯊꯤꯍꯧꯕ ꯌꯥꯔꯦꯗꯅ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯁꯅꯥꯅ ꯃꯃꯤꯠ ꯄꯩꯅ ꯃꯅꯦꯝꯗ ꯌꯦꯡꯂꯒ ꯏꯅꯦꯝꯕꯣꯛꯀ ꯉꯁꯤꯅꯦ ꯁꯣꯔꯥꯔꯦꯟ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ ꯐꯖꯕꯤꯅ ꯏꯁ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯒ ꯅꯨꯄꯤ ꯑꯃꯃꯨꯛ ꯃꯆꯥꯅꯨꯄꯥꯒꯤ ꯌꯦꯡꯍꯧꯒꯦ ꯀꯥꯏꯅ ꯍꯅꯨꯕꯤꯅ ꯉꯁꯤ ꯅꯪ ꯅꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯐꯨꯝꯅꯤꯁꯦ ꯁꯤꯖꯇꯣꯝꯕꯤ ꯃꯈꯨꯕꯥꯛꯀ ꯈꯨꯔꯒ ꯑꯍꯥꯌꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯁꯦ ꯈꯨꯗꯥꯡꯁꯤ ꯄꯥꯏꯕꯤꯔꯣ ꯆꯤꯡꯉꯣꯁꯦ ꯍꯩꯃ ꯆꯤꯡꯉꯣ ꯐꯨꯝꯕꯤꯔꯣ ꯑꯩꯕꯨ ꯆꯤꯡꯒꯟꯕꯤ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥ ꯅꯣꯏꯒꯤ ꯅꯔꯛꯇ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯁꯦ ꯆꯤꯡꯉꯣꯁꯦ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤꯕꯗꯨꯅ ꯁꯅꯥꯅꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯥꯁꯤ ꯍꯥꯏꯔꯤꯕꯅꯣ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯣꯡꯌꯥꯏ ꯏꯇꯨꯗ ꯁꯨꯃꯥꯡꯁꯤꯗ ꯑꯣꯏꯅ ꯐꯝꯂꯒ ꯊꯥꯕꯜ ꯃꯉꯥꯜꯁꯤ ꯆꯥꯁꯤ ꯍꯥꯏꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯗꯨ ꯌꯦꯡꯂꯒ ꯊꯣꯏꯕꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯆꯥꯛ ꯂꯥꯝꯅ ꯍꯜꯂꯛꯄ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯆꯥꯛꯀꯤ ꯄꯥꯎ ꯂꯥꯛꯇ꯭ꯔꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏꯒꯤ ꯆꯥꯛꯇꯨꯕꯨ ꯅꯨꯡ ꯐꯨꯠꯂꯤ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯊꯣꯡꯗ꯭ꯔꯤ ꯆꯥꯛꯀ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯎꯗꯦ ꯇꯨꯝꯂꯨꯕꯅ ꯐꯅꯤ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯊꯣꯏꯕꯅ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯏꯃꯥ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯣꯟ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯆꯥꯛ ꯊꯤꯔꯣ ꯀꯩꯒꯤꯅꯣ ꯂꯦꯞꯇ ꯂꯩꯗꯨꯕꯣ ꯍꯧꯖꯤꯛ ꯊꯦꯡꯂꯕꯅꯤ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯉꯟꯇꯥ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯉꯟꯅ ꯄꯣꯊꯥꯅꯕ ꯇꯧꯒꯦ ꯁꯤ ꯌꯧꯔꯗꯤꯅꯦ ꯅꯣꯏ ꯊꯣꯛꯄ ꯉꯥꯡꯅꯍꯧꯔꯣ ꯑꯩꯗꯤ ꯇꯨꯝꯕ ꯆꯪꯉꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯖꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯐꯖꯕꯤꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯅꯨꯄꯥ ꯊꯣꯡꯗꯦ ꯆꯥꯛꯀ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯈꯪꯗꯦ ꯌꯨꯝꯁꯤ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯂꯣꯏꯅ ꯇꯧꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯗꯅꯦ ꯉꯥꯏꯔꯤꯕꯁꯦ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯤꯗꯕ ꯃꯤ ꯂꯩꯇꯦ ꯐꯔꯦꯁꯤꯇꯣ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯆꯥꯛꯇꯣ ꯃꯩ ꯑꯃꯇ ꯊꯥꯒꯠꯂꯒ ꯊꯣꯡꯅꯕ ꯑꯝꯇ ꯇꯧ ꯑꯩ ꯆꯥꯛ ꯂꯥꯝꯅ ꯌꯥꯗ꯭ꯔꯦ ꯈꯤꯇ ꯊꯨꯅ ꯊꯣꯡꯅꯕ ꯇꯧ ꯀꯩꯗꯧꯔꯒꯦ ꯆꯠꯊꯔꯦ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯩ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯑꯗꯨꯝ ꯑꯩ ꯗꯥꯏ ꯂꯩꯇꯦ ꯊꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯅꯥꯅꯣ ꯆꯥꯅꯤꯡꯕ ꯅꯣꯏ ꯊꯣꯡꯂꯒ ꯆꯥꯎ ꯑꯩꯗꯤ ꯇꯨꯝꯃꯨꯔꯅꯤ ꯐꯖꯕꯤ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯛꯈꯤ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯅꯪ ꯑꯣꯏꯅ ꯆꯥꯛꯁꯤ ꯊꯣꯡꯅꯕ ꯑꯝꯇ ꯇꯧ ꯃꯇꯝꯁꯤ ꯐꯅ ꯊꯦꯡꯈ꯭ꯔꯦ ꯏꯟꯁꯥꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯨꯝꯒꯣꯏꯁꯨ ꯇꯣꯠꯂꯒ ꯈꯔ ꯆꯥꯁꯤ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕꯗꯣ ꯃꯁꯥ ꯁꯣꯛꯂꯛꯀꯅꯦꯕ ꯏꯁ ꯃꯃꯥ ꯌꯥꯝ ꯅꯤꯡꯕ ꯃꯆꯥꯅꯤꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯅꯥꯅꯨ ꯑꯩꯁꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯕꯗꯤ ꯅꯣꯏꯅ ꯁꯥꯟ ꯊꯣꯡꯂꯒ ꯆꯥꯕꯤꯔꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯉꯝꯖꯗ꯭ꯔꯦ ꯁꯅꯥꯅꯨꯁꯨ ꯃꯁꯤꯡ ꯄꯩꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯄꯥꯏꯈꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤ ꯍꯩ ꯅꯪ ꯅꯨꯄꯥ ꯊꯣꯛꯎꯀꯣ ꯅꯨꯄꯤꯗ ꯉꯝꯍꯟꯒꯅꯨ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯁꯦ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯗꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯥꯝꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯏꯁ ꯍꯥꯏꯔꯤꯕ ꯅꯠꯇꯦ ꯇꯥꯆꯧꯕꯨ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯄ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯏꯇꯩꯃꯅ ꯁꯤꯟ ꯀꯕꯣꯛ ꯄꯣꯛꯄꯗ ꯅꯃꯥꯏ ꯂꯨꯞꯊꯗꯨꯅ ꯈꯨꯝꯕ ꯉꯝꯗ ꯂꯩꯕꯗꯣ ꯇꯧꯅꯨ ꯇꯥꯆꯧ ꯅꯁꯥꯗꯤ ꯌꯦꯡꯗꯅ ꯃꯤ ꯅꯣꯛꯅꯕꯒꯤ ꯊꯕꯛꯇꯣ ꯇꯧ ꯊꯣꯏꯕ
ꯑꯁꯦꯡꯕ ꯉꯥꯛꯇ ꯃꯅꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯠꯂꯠ ꯇꯧꯅ ꯍꯩ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯥꯒꯤꯒ ꯇꯧꯕ ꯌꯥꯗꯦ ꯑꯁꯦꯡ ꯉꯥꯛꯇ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯍꯥꯏꯊꯔꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯑꯙꯥ ꯃꯣꯔꯥꯗ ꯐꯝ ꯃꯥꯟꯈ꯭ꯔꯅꯤ ꯍꯩ ꯅꯪ ꯅꯆꯤꯟꯗꯣ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯣꯏꯕ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯇꯍꯥꯅ ꯊꯣꯛꯈꯤ ꯄꯥꯏꯈꯣꯝꯕ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯑꯙꯥ ꯃꯣꯔꯥꯅ ꯃꯥꯅ ꯐꯝꯈꯣꯏ ꯐꯝꯂꯒ ꯑꯩꯉꯣꯟꯗꯒꯁꯨ ꯅꯨꯄꯤꯅ ꯉꯝꯕ ꯀꯥꯏꯅ ꯍꯣꯏ ꯉꯝꯗꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯍꯦꯟꯖꯤꯜꯂꯦꯕ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ ꯁꯤꯖꯇꯣꯝꯕꯤ ꯏꯪꯈꯣꯜꯗ ꯁꯣꯡꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯗꯨ ꯂꯩꯔꯤꯉꯩ ꯏꯃꯨꯡꯂꯣꯝꯗ ꯃꯃꯧ ꯑꯅꯤꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯁꯤꯖꯇꯣꯝꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯨꯃꯥꯏ ꯃꯥꯟꯕꯤ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯂꯥꯎꯅꯔꯛꯏꯕꯁꯤꯅ ꯄꯦꯜꯂꯕꯅꯤ ꯁꯤꯖꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯖꯕꯁꯦ ꯅꯥꯇꯩ ꯆꯥꯕ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯦꯗ ꯏꯃꯨꯡꯗꯅꯤ ꯁꯅꯥꯅꯨ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯕꯤꯔꯕ ꯅꯠꯇ꯭ꯔో ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯟꯅꯁꯤꯁꯨ ꯐꯦꯡꯉꯝꯃꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯍꯟꯅꯤ ꯊꯕꯛ ꯃꯅꯥꯝꯗ ꯁꯨꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯝꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕꯁꯤꯕꯨ ꯅꯠꯇꯦ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯤꯕꯨ ꯐꯖꯕꯤꯁꯨ ꯈꯣꯜ ꯋꯥꯡꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ ꯅꯇꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯉꯥꯡ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯀꯔꯤꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯩ ꯇꯧꯔꯨꯅꯤ ꯁꯅꯥꯅꯨ ꯃꯁꯤꯡ ꯀꯥꯡꯂꯗꯨꯅ ꯃꯅꯤꯡ ꯊꯣꯡꯒꯤ ꯊꯣꯡꯖꯤꯜ ꯅꯥꯀꯟꯗꯨꯗ ꯄꯩꯔꯒ ꯂꯩꯔꯤꯕ ꯑꯃꯥꯡꯕ ꯀꯣꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯨꯖꯥꯏ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯏꯆꯦ ꯁꯥꯕꯤꯕ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯥꯡꯕ ꯈꯨꯖꯥꯏꯁꯤꯅ ꯅꯔꯥꯏꯕꯛꯇꯨꯗ ꯊꯣꯝꯕ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯁꯥ ꯈꯨꯍꯟꯗꯣ ꯂꯩꯊꯣꯛꯈꯨ ꯊꯕꯛꯇꯣ ꯐꯖꯕꯤ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯌꯣ ꯑꯁꯤꯔꯦ ꯍꯦꯛ ꯆꯥꯕꯤ ꯏꯒ ꯂꯣꯏ ꯊꯣꯛꯑ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯑꯍꯟ ꯌꯥꯝ ꯁꯥꯖꯅꯤꯡꯕꯒꯤ ꯋꯥꯔꯛꯂꯤꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀꯁꯨ ꯈꯨꯖꯥꯏꯁꯤꯅ ꯊꯣꯝꯃꯛꯈꯤꯒꯦ ꯍꯦ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯑꯗꯨꯕꯨꯗꯤ ꯐꯩ ꯈꯪꯒꯅꯤ ꯑꯉꯥꯡ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯐꯖꯕꯤ ꯑꯩꯉꯣꯟꯗꯒꯤ ꯉꯝꯈꯤꯕ ꯌꯥꯏ ꯑꯩꯅ ꯉꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯉꯥꯡ ꯅꯪ ꯍꯦꯛ ꯑꯩꯉꯣꯟꯗꯒꯤ ꯉꯝꯈꯤꯕꯗ ꯑꯩꯅ ꯊꯕꯛ ꯃꯅꯥꯝꯗ ꯁꯨꯗ ꯆꯥꯛ ꯌꯥꯝ ꯆꯥꯗꯨꯅ ꯏꯁꯥ ꯅꯣꯏꯍꯜꯂꯤꯕꯁꯦ ꯑꯔꯦꯝꯕꯗ ꯇꯥꯗꯣꯏ ꯁꯅꯥꯅꯨꯃꯤ ꯎꯁꯤꯠꯇꯅ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯐꯖꯕꯤ ꯃꯥꯁꯨ ꯄꯟꯊꯗꯦ ꯀꯣꯟ ꯑꯃꯥꯡ ꯃꯔꯛꯇꯒꯤ ꯈꯥꯕꯩ ꯑꯃ ꯐꯠ ꯂꯧꯈꯠꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯣꯛ ꯍꯦꯛ ꯂꯥꯎꯅ ꯀꯟꯊꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯈꯨꯖꯥꯏꯅ ꯊꯨꯝꯃꯛꯄꯒꯤ ꯂꯕꯅꯤ ꯍꯩꯃꯥ ꯊꯥꯌꯦ ꯈꯥꯕꯩꯁꯤꯅ ꯃꯤꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯁꯤꯗ ꯍꯦꯛꯇ ꯊꯥꯌꯦ ꯏꯌꯣꯃ ꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯅꯥꯕꯅꯁꯨ ꯁꯤꯔꯦ ꯀꯂꯥꯏꯁꯤꯁꯨ ꯈꯥꯕꯩꯅꯅꯦꯕ ꯈꯥꯕꯩꯅ ꯀꯟꯕꯁꯦ ꯍꯔꯤ ꯅꯨꯡꯗꯥꯡ ꯑꯣꯟꯕꯅꯤꯁꯨ ꯍꯥꯏꯅꯕꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯔꯤ ꯅꯨꯡꯗꯥꯡ ꯁꯣꯏꯗꯅ ꯑꯣꯟꯕ ꯇꯥꯔꯦꯕ ꯑꯗꯨꯅ ꯐꯔꯦ ꯅꯪꯅ ꯈꯔ ꯊꯨꯅꯅꯦ ꯍꯔꯤ ꯅꯨꯡꯗꯥꯡ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯣ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯅꯤ ꯊꯕꯛ ꯇꯧꯕꯒꯤ ꯁꯤꯜꯂꯧ ꯇꯥꯟꯅꯔꯔꯣꯏ ꯍꯔꯤ ꯅꯨꯡꯗꯥꯡꯗꯣ ꯑꯣꯟꯗꯨꯅ ꯅꯪ ꯈꯔ ꯊꯨꯅ ꯑꯣꯟꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯏꯈ꯭ꯔꯣ ꯑꯩꯅ ꯍꯔꯤ ꯅꯨꯡꯗꯥꯡ ꯑꯣꯟꯗ꯭ꯔꯤꯉꯩ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯕꯨꯗꯤ ꯈꯔ ꯇꯣꯠꯆꯔꯝꯕ ꯇꯥꯔꯦ ꯍꯨꯏ ꯍꯩꯃꯥ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯑꯉꯥꯡ ꯃꯥꯅ ꯑꯍꯜ ꯑꯩꯉꯣꯟꯗ ꯄꯥꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯎꯋꯦ ꯌꯥꯝ ꯐꯥꯎꯋꯦ ꯃꯁꯦ ꯌꯥꯝ ꯎꯁꯤꯠꯇꯅꯤꯒ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯂꯨꯁꯝꯗꯨꯗ ꯄꯥꯏꯔꯒ ꯂꯥꯞꯇꯅꯒꯤ ꯏꯟꯊꯨꯒꯦ ꯍꯩ ꯐꯖꯕꯤꯅ ꯁꯅꯥꯅꯨꯒꯤ ꯂꯨꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯛꯄꯗ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯆꯪꯖꯔꯛꯄ ꯁꯤꯖꯇꯣꯝꯕꯤꯗꯤ ꯍꯦꯛꯇ ꯊꯣꯝꯖꯤꯟꯗꯨꯅ ꯑꯅꯤꯗꯨ ꯃꯈꯥꯗ ꯂꯣꯡꯅ ꯇꯥꯏ ꯁꯤꯖꯇꯣꯝꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯅꯄꯥ ꯊꯥꯡꯗꯕ ꯑꯩ ꯁꯤꯔꯦ ꯑꯣ ꯏꯃꯥ ꯀꯣꯛꯀꯥꯁꯦ ꯌꯩꯁꯤꯟꯈꯤꯕꯗ ꯇꯔꯪ ꯆꯠꯂꯦ ꯐꯖꯕꯤꯅ ꯇꯥꯟ ꯆꯥꯗꯅ ꯆꯪꯂꯛꯂꯕꯅꯤꯅ ꯍꯅꯨꯕꯤ ꯅꯪꯁꯨ ꯌꯥꯝꯅ ꯁꯣꯛꯄ ꯅꯪꯂꯦꯗꯣ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯪꯅꯤꯡꯉꯛꯈꯣ ꯁꯅꯥꯅꯨꯃꯥꯗꯤ ꯊꯣꯡꯖꯜꯒꯤ ꯎꯗꯨꯗ ꯌꯩꯁꯤꯜꯂꯒ ꯇꯥꯕꯅ ꯃꯌꯥꯗꯨ ꯎꯗꯨ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯌꯥꯃꯥꯡ ꯑꯃꯁꯨ ꯇꯦꯛꯂꯝꯃꯤ ꯑꯇꯦꯛꯄ ꯃꯌꯥꯗꯨ ꯈꯨꯜꯂꯒ ꯁꯅꯥꯅꯨ ꯁꯥꯎꯅ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯀꯞꯉꯥꯡ ꯇꯧꯅ ꯍꯦ ꯇꯧꯉꯝꯕꯤ ꯈꯨꯅꯤꯡꯀꯥꯏ ꯅꯪꯅ ꯇꯧꯕꯗꯨ ꯅꯠꯇ꯭ꯔꯥ ꯁꯦ ꯑꯩꯒꯤ ꯌꯥꯃꯥꯡ ꯇꯦꯛꯂꯤꯕꯁꯦ ꯐꯖꯕꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯅꯌꯥꯗꯨ ꯇꯦꯛꯂꯕꯣ ꯌꯦꯡꯒꯦ ꯀꯗꯥꯏ ꯎꯗꯤꯌꯦ ꯅꯆꯤꯟꯗꯨ ꯎꯁꯤꯟꯒꯅꯨ ꯌꯥꯃꯥꯡ ꯍꯧꯔꯤꯕꯗ ꯎꯗꯦ ꯌꯦꯡꯒꯦ ꯀꯥꯊꯣꯛꯎꯔꯒ ꯁꯥꯎꯃꯟꯗꯅ ꯃꯄꯨꯝ ꯊꯤꯠꯂꯕ ꯁꯅꯥꯅꯨ ꯌꯥꯝ ꯁꯥꯎꯅ ꯐꯖꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯝ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯐꯣꯏꯗ ꯐꯣꯏꯔꯛꯏ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯁꯤꯖꯇꯣꯝꯕꯤ ꯇꯍꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯅꯨꯕꯨ ꯈꯥꯝꯗꯣꯔꯛꯏ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯧꯅꯨꯁꯤ ꯊꯥꯗꯣꯛ ꯅꯆꯦꯁꯦ ꯁꯤꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯅꯥꯅꯨ ꯁꯥꯎꯅ ꯀꯅꯥꯝꯇ ꯑꯩꯕꯨ ꯈꯥꯝꯃꯛꯀꯅꯨ ꯃꯁꯤꯒꯤ ꯃꯤ ꯃꯥꯟꯗꯕ ꯍꯤꯡꯆꯥꯕꯤꯁꯦ ꯑꯩ ꯍꯥꯠꯇꯣꯛꯈꯤꯒꯦ ꯃꯥꯅ ꯑꯩꯒꯤ
yamang thudik puni aina lemna kak tharoi ai mu khamat Fazabi kap ngang tongna karino sam yaudre ya tekpi nang na tu da na ya tek jaraga ai gon nek tai na ba ya bro sam phoi ri bse yam jun thado hai bani thado ki sum phoi mi gi sam se ho ini bo hawai jar maru man bia nang masu namo ya tek bi sina ai phuraga kumai yeng mo dong yeng la ga dong lai hai ri bsi ni lai yo ba ai yo ma hey kon tek man bia ai su kham ni bani ya ri bro se ai na kham ba kadai de ki su ya ra ni ge nang na mi gi yamang se thudik la da bo ai ngon da oiram su naru do adum kok ni ngani Sananuna aduni ma namo mu kham la kanu ai masigi hai singbi hal sabi se ngasi di maril tek chathoi ma i ge so kani hai mo tombia yare nang masu hinjilla anu phuri bado amuk ta lepu horen na tei lak la kanya amuk magi nupi phubagi salan sanaba tare se phuri bado amuk ta lep i he lepu hai bani ne lep ti ye summa samasi phoi ye soi na sinaba ta lepu di lepu dana Siza tombi na Sananu bu sing thoi Fazabi masamanai papa kai sauna phai tui na ding na mok sang laga ai bu phura bu na tro thai ge ba horen moi ta chau do lak kisano lan tau han ge ba he ai bu sitap angang pet la wi ma na su ai gi sam ga phoi na khang ni ba Fazabi masamanai papa duna sahum nai na thoki Siza tombi matha sana o thok pani da ko horen izanu pa lak laga pau zazat amuk tam larani do karam tong ni sidia Sananu da mu onsilak tuna nang su kari hino na sida taxi khasi khangdaba warak pi da mapan thok tuna na thaki hal na tai lori bu nupi na sisir phururiba phana sauning bu leira basu iri zan na hainara ga ya basida taning di hanubi nang na kari khangdana sakta sina ne ai yamang tu bek libisi tu yengo i ho khai dai si uridana nate si yamang horabani na janu pa suning da bado mami lai kai koi ke harani ya tek ta binu pi ma thigi soina hairani ba maru nu pi tu ma lau khradi ai di khamai tawni ya tek pi bu kana nam lo bi do ri ge ba adu su sumbi hojiti nang su yamang tek labani na isa nu pa na hek khundok lam mi kup tu da nang di amok khana nu pa phanglaroi ko suk sadana adum lairani ko oh khalu raga idi nungai tabda muk toiba loire karam tawni ima gi se engon da karim nari bani ne nati hai sum hai bani imhau da buaina karim na doino masidi yamang iho khai ngau ine mase kaya no sitino aibu yamang iho khai ngau sine kai na adu bu hanu bi nang su kangani na ya do zam phataro satke imai pema ki bu ki zare da ai da thoksa khrake asumna numit kharani su hokre adu Sanano amadi Fazabi ani dudi nungti numit khudingi thabak lauta na duna khana duna ta leirami Siza tombi masangam da duna phamung da hip tu leiri hai kana lei ai ising khaurang bana loire ising khajik ta thake ising khajik ta purau ni noi bo khadaung se khrak kangle Sananu magi kadagi manim na hari badu mahak tai tarabasu thawa kari su sada mapam satnaba adumak loisin duna leiri sap manai Fazabi mahaksu manim na kauri badu tarabasu magi tokpa tasinada usinada haime basa du leithoi Paikomba mama na hansin kaurak putu dadi magi nupi dhaire nupi mana kaurisi kainam thangus chalu natradi sum hansin kau leirani nupa nang namitu udro aina keri se aingon da ne hansin keri kho ningai da yelakanu na haibu natro ado imana kaurisi nui na tei musuning da bido laikhibani mano ina mari sanga hangsasani ase nui na mana kaurisi chumna kaurak punati pakon sidugi sonri kau boirangani pakon dusu na taisa pakon di oiramoi duni khangabani ai khangam ado ai khoi ni na nui na pam chat toise kai du bu chat toi ai di maram khangti chatning bagi chatning ipam chat pasi maram lai trin chat pa ya adui na ti da sum hai mani kai do nang sina sa kre atun du pe nang gi na ya ho bu du ga nang na mi mang da chat mi na toise ai tan li du pa ai gon yam karim na sanu nang gi kung lang na pali na ya sing da ai na toi sa san hau janu ai khoi dei mu si su ma gi hing sa nate mana ya si thu dek ta ya de haraga yari ra yapang lamo ina thu dek pa ya drai bani da mi gi mi yeng phomoi ni ba yamang si ne thu dek ko si bo hongna bra si bo nate si bo hongna bra hai bani da ha na di koi chalu bagi war du na yum dan jil la da nang gi mo mi no ko yeng la ga potha jaram ni hojik ti potha bu di haru yamang yo okay
nasin jinglap ka nolakpadudi loire isase ipai thibai dum hawine nang ngang sum lerege haibro nati chatlarumse haibro ba ipamsi hoisi hoisi ai wa gamda gangzer ai ne tumi leizerage ngang da leina nu thosi law noina ma se siram dai gra kainu khangde koi law laro ka lei ai ta ding dam loire ba prap khar thun bi chatlarumse asu kan aina ko ba se kana ta pau sanglak siri mai ni kaina hangkho tawba na te ba se maudi phari ni ada ai isa suning da ba lei ba duni ai na ngak isi mama aina asu kan na kauri ba se mana tu na di choi na taram gani da ai pek ta phau mama ai na ta sanglak ima kai dawre ta so hanglo da na ai thamoi si pien ge hai bani da adu di na te ai na asu kan na nung sang tho kai kauri ba ka se ta sin na da lai thu pangami hai bani da adu budi khangni da na hayeng ai siram dai da noi yin khol saruka amatta piramoi he si za tombi ai na hai hrap di loire supi pi roi do numidangi matam ni thoiba thabak halakpagi waraduna masadu phamung aduda mamit usinduni hipni phajabi prabh sangaklaga phamung masidu da ngek phamthuduna sau tawduna haire kayam kuira ise imung sigi mirem mayam sigi seba tawduna mirem sarga lai khwai bu thabak nang waru bune ngek ta pothagi tawbase yadi tawriba mukai dawrage ati kai dawrage ho ne ai ngamje haiba ai imungi thabak pu tawgadra nama laina sin mi sigi seba muk tawgadra himale ai war ho ai ware ba laibana naw nu pagi nu pi sina yum si hime haidana thabak mana tawba bating pang ba nati hojik su nanaw nu pa adhamara da puduna mapam da lekpa sakhibani is hari masiga ngang sidi fajana enjin ledina henjin da bado amta to khu moi ta so ibani tongan chana ba tawsim mire mayam siga so pullaga lerebadi ibani nungai ba sung amoroi ba yum sida moi ta so khakna thabak suduna imung puri leiriba mayam sina phamsa saraga lei phamsa sa martu da nang su yori bana tro aina ini kaino aiga moiga khaksam da nabirakan nangi tongan sabai wado usi ko ina di madang yam na saji madui wado ko na khanasi ima da haribada yasu yaroi nang di ne ngai nama siu ya da bi miut pi si ya ka yeng ni ngai na punsi do minai oi duna dom ere dom nang na minai oi bada isu nang gi bi oi rubani na ho isu yang na oi re minai do taning de nu pi asuk nungai na thamli bu nang bo kana na minai oi harake is tungai re yam da ai yam nungai re ba noi mungi minai oi bese ai yam nungai re nu pi yaram da thok chan ai nga akta gyan ta na pothagi isa si ing nam te leige taning ngam maroi ai na aseng ba haram ni na uyare thokro ta thokro ikoksi phajabi mamit paina mapure bali yenglamduna ka du dagi thoki somdana paikomba nupi mapam da lek tawrabani na tawribado masada ikai hangoiba kari su phawba nate chakhumda mayam punna saksari paikomba yen thongbadu kit chakhum sauna namduna sari matawdu yengbada saba phangsadamina saba onthokna mantre manem oiribi saubi mayanupagi sa khusalaksaduda asumna haire yadi yen thongba kasya ngasina han saba mali nate mahang du kamdauge hawbro paikomba saktum sai duna noklaga khumbi yendi handage tum saida mahagi wadi hai kandi wawsadi ise aidi nangi khusalaksaduda napunsigi ngasini yensi han saba malu ima ngangja sumlei nayana pagi sa yaudri basya khara happy bayadro mabuk thalam khiroi aibo phanade yambani da magi sa hakibado ibunga adu kya masak to nangdi pikrabana buktu da kramaina salli yambani hai ima nang si takli woi ba hoi ima haplake ibunga ukham no kra thangjila yara de yegu saksi yarni ma kubak muktaga hapako kariya kubak muktaga ho ima hapake chaubi mapukningda kari sa khusanu pura hingsam na saba yamani heman kraiwani cha khusasi mangi sia nupi mapamda ahau saru dongni sadana nongni gi mamangdagi sara ke hilamdo mali yadi ba sa khusalak-sasi nomagi numitni sija tombi nadru lekhibadagi masagi mapi marol amatta su sam tawroktabana leiriba mapi marol singdo manam maha isen chen loina motlamni sija tombi mamau ahalbu kaurai hazabiya inemgi phajabi hainangbu tabrania ai nak tang ta lawni dangbo phajabi masu prarab changatuna
โอกาลีโนปังเก้าเกาหลีบสิบ่ไม่ก้าวกังดิเอาตัวบุกเก้าขีบสินะเก้าขีบสินะโอกาลีเดาเรให้บโนไอ้นักเกาหลีบสิอะมารำไหนตัวนักเกาหลีบันนี่เนี่ยกาลีโนสัสๆให้ดูมันนำมหามารักสิดาไอ้กุยในเลยเดียบะอิสาเสียมันนำนวันทาร์ตงมาอัตย์กินอัตย์อะไอ้กิพี่หมดปะครัเลยยี่มาดูอามุดสุดโต่ปีโอยตัวน่ะให้กี่ตัวบันนี่พี่สูบะเสียนั่นนะบะอามัดตะเลยอิสให้วิเรดะนั่งกี่อามุดปะมันนำเสียมาพี่สิบุไอ้เงินสู้ให้บะงามงามพี่สูบดีทำก็อีกคุสินะไปอยู่เผาให้ทุกข์ใจนั่งกี่พี่สิงเสียสนาหนูรักไอ้หนูก็รักสู้ลูไอ้ดิ่งงามร้อยสีให้รำดูนะพัสบิทโฮกี้สีจะตัวมีนะกระรำตัวเนี่ยไอ้หิมสิงเสียมาว่ามูไอ้เด็กนะกะมันยังหิมะกูกิเสียบาตอุนิคังเดบสิบุมาสิบุกระรำบะมาโนสีจะตัวมีมาโมอตัวมีสนาหนูบุอามุกเกาเลยมาว่าตัวมีอะให้ตาบราตาระบดีไอ้หินักตั้งแต่สังเอาไอ้ว่ามาให้ตาระบรสนาหนูเศร้าเศร้ามาสังเลิกคุมนี่ไก่โนสักตัวเป็นไงที่ตรงนี้ตัวบุษดาโอ้ต้องสู้เกาเลยไก่ตัวกะไรให้ยังไงสายหรอไอ้ตัวนิ่งมันสีดอระบดีอาตายว่านัดเตะไอ้พี่หมดพวกใครเลยบเสียอามุกจะสู้ตัวโอ้ยตัวน่ะให้กี่ตัวบัดกะเรียไอ้งอนเดพี่สู้ไก่ดะฮันนูมีดังงั้นสิเนี่ยอาคุยบุญซาสิงดอเผาระฮะเผาให้เบรบะกะเรียว่างางสังงังนู่นเฮ้ไอ้สิพาร์สุดจะบสู้ให้นั่นเองนี่เนี่ยนุ่ยกี่ว่างางมันคิดแต่สุดทักขนาดนั้นงางไม่ยาดระเนี่ยอิสทักขายามนะขังบีอินเดียมนี่ก็ฮอบเบบาร์พาบีอินเดียมน้ำเอาทักขาขังได้บีไอดีกุมปูบีอินเดียมกี่ผีสิงเสียสู้บังงามใจด้วยเย่ขนาดนั้นก็รู้ก็ส่วนหรอกน้ำเอาอะฮัลงาไปมันบีดิสเลียวกว่านี้มาก็รู้ก็ยังส่วนบีหรอพี่ดอไอดีงามใจด้วยเย่งามใจด้วยก็ยิ่งถอยนึงงามใจใส่ต้องนุ่งสีเขียวมาสักสิสนานุงางดนะมันยังกิการตะกี้ทุกข์สิจะตัวบีโซลีสารุปนั่นเล่าไฮอย่าเตียกเบียอย่ามังหัวเบียไงคนเนี่ยเขารีบนะยาสิงดออันดูสุดสัตว์กินไงขัวอายุกี่มาตำนี้สนานุพามุงกันตัวนักคุกตัวนั้นตุ้มนี่ไปคมบดีงานตานเขากันตัวนักนุ่งจิตใจวิสัชครบันนี่พะจะไม่ยามพิงนะสนานุฮิบลิบกาดูสังกัดตัวนักเขาสิบอกตุ้มมีมาลีนี่มาเสียอิสตัวอีสิไม่ยาวหัวบสิกกาขังใครนักคุกนักสุดตัวเฮ้ยเขาก็รู้ให้ปะเนี่ยตาจีเสียวตาสินะจีเสียวบ่เฮ้ยพ่อเบี้ยเขาก็รู้ให้ปะเนี่ยมันสิสุดตาสินะดิเอาตัวอีดิขังเบรดขังเขาได้พะจะบีคุปากอดุนะตุ้มลีบสนานุกิมไม่อดุดะขังตาเฮกทัจินคิบะสนานุขังนับปุ๊บเขาก็ลังตุนะขนาดนั้นมีกี่ไม่เสียคุบังทะเลดอเฮ้เขาสิมาทำสิแกมเทลีนังขังเขาสิปุ๊ตุ้มเลิกเลยบียบมาทำหรอโอ้โหอีสิสาบีโอ้ยเดียมีนัดตุ้มลิงไงคุปังนัททาร์กลีบสิเดียท่าจะบดีท่าบุทามันจะบดีแกมทุนปรับเขากันน่าสนุกกันต่อสิ่งดุแล้วก็จากทุ่งกันตัวบดีน่าได้ทำแบบเที่ยงครึ่งบดีมีไม่แต่สู้คุปังนัททาบแล้วดูก็สักสุดทงให้ปะแล้วดูสู้นั่งกินปะทับกจัดปะนังนะปะงางกันเลยเดี๋ยวนู้ปรับเขากันโลไก่ถูกบกี้น่าเขากันแล้วก็สักทงด้วยปะทงอ้อยสักกำตะนั่งกินปะนัดรอนั่งนั่งทงแล้วก็สักตุพีเจ้าไอ้ทงมาส่งงามหมดสักทศตุงกี้พะจะบีมาสิงกังดูนะสนานุกิมาเสมาดูตาไปดูนพูดเลยกะมาข้าดขังสิงทะดูนะขังระอพอบินังหูคนในงอนนักที่บุงอาเซียยูว่าเส้นทับว่าน่ะสุบสแล้วก็ทักมีเนี่ยให้สินั่งขังเดี๋ยวเนี่ยสนานุสูมาขุดเฮกตาหลักดูนะพะจะบีมาสัมพูดเลยมีกี่มาสัมกันเสียเฮกตาพูดเลยดูนะอันดีนั่งกี่สวยเนี่ยพูดไปตัดขังระด้วยเนอะจ้าบุทักเลยไก่นะไอ้คนอุสิตันตัวปกติยาร้อยสนาหน่อยดีมีหนุ่มสิตาบุสุดใหญ่ร้อยอันนี้ดูมาทงขังดาอังบะมาสัมเหตุพอยดัดนาได้สิจะตัวบีมากิกาได้กิลาวนารีบดูตายไอ้ยี่มุงเสียลูกหมดแต่สันติให้บุตรพังเดตะกูมียี่มองสิงสินะนุ่งสีนั่นนะมาสิมันเอาอกุมอะไรเลยแต่ตาทงตาสินทงนั่นดูเลยมินะบะไอ้คอยกินอุนายาเดสิหน้าดูได้โตบะขังกันนะสิจะตัวบีอีกขังกันเกมสิจะตัวบีโซลีพามุงดะกิฮากุลักตุนะขณะบางคนเจอตารักลีไม่ก็ยังดมดลายมาซาตัวบางกากิทงจิลดูเลียบนักะถอยบันนักขณะบางคำดุลิมดุอีถอยบะมันเอาหนูปีกิกาออยบันนักจังใบยาดะทงจิลดูเลียบนักะขณะบางคำจะเบียไม่เป็นทัดกนมดมตัวกนมไม่ใกล้มังดุพะจะดีจะเบียโอ้นี่ดิขไม่งังนี่สิเดียสิจะตัวมีจังสิลักตุนะเฮ้ยนูปีนังบ้าสะทัวไอ้สังเกอีมาหลังไปยังไงอันนี้เสียองตัวคำดุปีน่าจะบดีสวยนั่นสินะบุตรยามขันนั่นนิ่งละบันนี่นะฮาดเกสุฮาตุกนั่นสนุกไกดูแก
ꯑꯁꯤꯃ ꯉꯥꯡꯗ ꯂꯩꯅꯣꯕ ꯑꯁꯦ ꯁꯧꯔꯤ ꯃꯁꯝꯁꯤꯡꯁꯦ ꯂꯣꯏꯅ ꯀꯦꯟꯈꯤꯕ ꯇꯥꯔꯤ ꯁꯤ ꯄꯨꯝꯅꯃꯛ ꯅꯣꯏꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯤ ꯋꯥꯔꯛꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯄ ꯇꯥꯔꯦ ꯁꯤꯖꯇꯣꯝꯕꯤ ꯊꯣꯉꯥꯡꯆꯩꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯀꯟꯊꯕ ꯍꯧꯔꯛꯏ ꯌꯥꯝ ꯀꯤꯠ ꯌꯥꯝ ꯍꯥꯏꯕꯤ ꯋꯥꯔꯛꯇꯕꯤ ꯑꯅꯤ ꯈꯪꯕ꯭ꯔꯗꯣ ꯈꯠꯅꯈꯣꯕ ꯐꯖꯕꯤ ꯁꯅꯥꯅꯨꯒꯤ ꯃꯁꯝ ꯈꯣꯏꯔꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯆꯩꯅ ꯀꯜꯂꯛꯄꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯑꯌꯣ ꯑꯁꯤꯅꯦ ꯌꯥꯡꯂꯦꯟ ꯁꯔꯨꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯍꯦꯛꯇ ꯊꯣꯡꯒꯥꯛꯆꯩꯁꯤꯅ ꯀꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯃꯥꯕꯨ ꯑꯉꯥꯎꯕꯤꯔꯣ ꯁꯅꯥꯅꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯌꯥꯡꯂꯦꯟ ꯊꯦꯛꯇꯣꯛꯂꯒ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯅꯨꯕꯤ ꯁꯤꯔꯝꯗꯥꯏꯒꯤꯗ ꯉꯥꯎꯔꯕ꯭ꯔꯣ ꯅꯀꯣꯛ ꯌꯥꯝ ꯆꯥꯏꯗꯣ ꯀꯩꯒꯤꯅꯣ ꯑꯁ ꯅꯪꯒꯟꯀꯥꯁꯦ ꯏ ꯑꯁꯤꯕꯨ ꯆꯪꯉꯝꯃꯅꯦꯕ ꯁꯤꯖꯇꯣꯝꯕꯤ ꯑꯃꯨꯛꯁꯨ ꯆꯩꯗꯨꯅ ꯁꯦꯠ ꯉꯥꯡꯂꯤꯕ ꯑꯅꯤꯗꯨꯗ ꯍꯦꯛꯇ ꯀꯟꯁꯤꯜꯂꯛꯏ ꯆꯩ ꯋꯥꯠꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯟꯅꯔꯤꯕꯗꯣ ꯁꯅꯥꯅꯨꯅ ꯑꯌꯣꯕ ꯀꯜꯂꯛꯇꯅꯨꯅ ꯍꯥꯏꯌꯦ ꯐꯖꯕꯤꯁꯨ ꯍꯣꯏ ꯃꯁꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯇꯩꯁꯤꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯊꯣꯡꯒꯥꯡꯆꯩꯗꯨ ꯀꯜꯂꯒ ꯍꯥꯠꯂꯒꯦ ꯀꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯆꯤꯟꯗꯨ ꯈꯨꯝꯂꯛꯀꯅꯨꯅꯦ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯊꯣꯏꯕ ꯊꯣꯡꯖꯜꯗꯒꯤ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯩꯗꯧꯒꯤ ꯏꯃꯥ ꯈꯔ ꯐꯨꯔꯕꯗꯤ ꯅꯃꯧ ꯅꯨꯄꯤꯗꯨ ꯅꯥꯔꯝꯕꯅꯤ ꯋꯥꯅꯤ ꯁꯤꯖꯇꯣꯝꯕꯤ ꯃꯃꯧ ꯐꯨꯔꯝꯕꯗꯒꯤ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯩꯌꯦꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗꯁꯨ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯃꯇꯥꯡ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯆꯥꯗꯅ ꯅꯨꯄꯤꯗꯨꯅ ꯇꯧꯕꯒꯤꯅꯤ ꯅꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯂꯝ ꯍꯦꯜꯂꯤꯕꯁꯦ ꯅꯣꯏꯅ ꯌꯥꯗꯨꯅ ꯇꯧꯔꯤꯕꯅꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯣꯏꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯦ ꯑꯌꯨꯕ ꯅꯥꯏ ꯏꯃꯥ ꯑꯁ ꯐꯨꯔꯛꯀꯅꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯥꯏꯌꯦꯅꯤ ꯐꯨꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯁ ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯄꯤꯒꯤ ꯂꯨꯅ ꯑꯝꯇ ꯇꯧꯖꯔꯣꯏ ꯂꯝꯍꯦꯛ ꯍꯦꯜꯂꯛꯄꯗ ꯐꯨꯗ ꯋꯥꯔꯛꯂꯒꯦꯕ ꯏꯃꯥ ꯆꯩꯗꯨ ꯀꯜꯂꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯨ ꯄꯥꯏꯈꯣꯝꯕꯁꯨ ꯏꯁꯩ ꯉꯪꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨꯗ ꯃꯃꯥꯅ ꯃꯥꯒꯤ ꯇꯥꯆꯧ ꯐꯨꯔꯤꯕꯗꯨ ꯎꯏ ꯄ꯭ꯔꯅꯨꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯀ ꯊꯤꯟꯗꯨꯅ ꯇꯥꯟꯖꯥ ꯆꯥꯗ ꯅꯣꯛꯇꯨꯅ ꯍꯥꯏ 이싸우해 그래서 ꯅꯪꯗꯤ ꯂꯝ ꯀꯌꯥꯝ ꯍꯦꯜꯂꯨꯔꯦ 이마는 ꯐꯧ ꯌꯩꯕꯒꯨꯝ ꯌꯩꯔꯝꯂꯤꯕꯁꯤꯗꯤ ꯁꯤꯖꯇꯣꯝꯕꯤ ꯃꯆꯥ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯩꯗꯨꯅ ꯁꯦꯠ ꯍꯦꯛꯇ ꯀꯟꯁꯤꯜꯂꯛꯏ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯕ ꯅꯪꯃꯁꯨ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯊꯤꯔꯒ ꯅꯇꯨ ꯅꯆꯥ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯣꯏ ꯍꯥꯠꯂꯒꯦ ꯃꯍꯥ ꯆꯟꯗꯥꯟ ꯁꯥ ꯀꯩꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯃꯃꯥꯅ ꯆꯩꯅ ꯀꯜꯂꯝꯕꯒꯤ ꯃꯈꯣꯡ ꯁꯦꯠꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯀꯔꯦꯝꯅꯕꯩꯅꯤ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯇꯣꯡꯉꯩꯗꯣ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯖꯇꯣꯝꯕꯤ ꯃꯆꯥ ꯐꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯁꯥꯎꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯕ ꯃꯈꯩ ꯌꯨꯝꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯛꯈꯥ ꯅꯥꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯗꯨꯅ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯂꯕ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯦ ꯁꯤꯀꯤ ꯑꯅꯥ ꯑꯃꯠꯇ ꯅꯣꯏꯗ ꯄꯤꯔꯝꯃꯣꯏ ꯑꯗꯨꯒ ꯃꯧꯑꯅꯤ ꯅꯕꯥꯅꯤꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯃꯒꯨꯝ ꯌꯨꯝꯁꯤ ꯂꯩꯃꯤꯟꯅꯒꯗꯧꯕꯅꯤ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯅꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯣꯏ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯥꯐꯤ ꯌꯣꯝꯗꯨꯅ ꯀꯔꯥꯏꯗꯅꯣ ꯅꯣꯏꯅ ꯆꯠꯅꯤꯡ ꯃꯐꯝꯗ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯃꯧ ꯑꯣꯏꯒꯦꯔꯥ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯕꯨ ꯊꯥꯡꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯑꯃꯠꯇ ꯑꯩꯅ ꯄꯤꯔꯣꯏ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯗ ꯉꯥꯛꯅ ꯆꯠꯄ ꯉꯝꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯒꯨꯟ ꯍꯥꯞꯇꯨꯅ ꯌꯨꯝꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕ ꯏꯆꯥ ꯏꯃꯧ ꯑꯗꯨꯗ ꯂꯩꯖꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯩꯅ ꯄꯤꯔꯝꯒꯅꯤ ꯁꯤꯖꯇꯣꯝꯕꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯁꯣꯜꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯊꯕꯛ ꯇꯧꯕꯗ ꯏꯇꯩꯃꯒ ꯂꯧꯇꯥꯅꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯃꯥꯒꯤ ꯆꯩ ꯆꯥꯔꯤꯕꯁꯦ ꯅꯪꯗ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯐꯨꯒꯦ ꯂꯩꯔꯝꯃꯣ ꯊꯣꯏꯕ ꯃꯅꯥꯎꯕ ꯀꯥꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯁꯣꯏꯔꯕ ꯀꯥꯟꯗ ꯈꯛ ꯅꯨꯄꯤ ꯃꯈꯣꯏꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯁꯣꯏꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯅꯕ ꯇꯧꯁꯤ ꯌꯨꯝ ꯑꯁꯤ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯄꯥꯕꯅ ꯁꯥꯈꯤꯕꯅꯤ ꯄꯥꯕꯅ ꯅꯤꯡꯖꯔꯝꯕ ꯃꯪꯂꯥꯟ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯔꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯅꯪꯁꯨ ꯁꯤꯗꯒꯤꯗꯤ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯍꯥꯟꯅ ꯄꯪꯌꯥ ꯌꯥꯔꯝꯂꯕꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯍꯦꯛ ꯀꯥꯏꯅ ꯆꯠꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯌꯨꯝꯁꯤ ꯂꯩꯒꯗꯕꯅꯤ
ꯊꯣꯏꯕ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯐꯖꯕꯤ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯅꯨꯗ ꯌꯦꯡꯂꯛꯏ ꯁꯅꯥꯅꯨꯁꯨ ꯃꯁꯤꯗ ꯌꯦꯡꯂꯛꯄꯒ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ ꯐꯖꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯏꯆꯦ ꯅꯅꯥꯎꯁꯨ ꯏꯆꯦꯗ ꯕꯦꯕꯥꯔ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯅꯥꯎ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤꯕꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯠꯅꯗꯕꯤ ꯅꯨꯡꯁꯤꯅꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥꯝ ꯌꯧꯕ ꯁꯣꯏꯔꯔꯣꯏ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯐꯖꯕꯤ ꯑꯃꯗꯤ ꯁꯅꯥꯅꯨ ꯍꯥꯟꯅ ꯊꯕꯛ ꯇꯧꯕꯒꯤ ꯂꯧꯇꯥꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯇꯣꯏꯅ ꯇꯧꯔꯝꯕꯗꯨ ꯇꯧꯈꯤꯗ꯭ꯔꯤ ꯅꯨꯡꯁꯤꯅꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯝꯃꯤ ꯁꯤꯖꯇꯣꯝꯕꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯍꯣꯡꯕꯁꯤꯡ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯑꯄꯦꯟꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ